ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯅ ꯊꯧꯕ ꯒꯥꯔꯤꯁꯤ ꯑꯋꯣꯏꯕ ꯋꯥꯀꯤꯡ ꯆꯠꯀꯗꯕꯁꯤ ꯀꯤꯔꯝꯃꯤꯅꯦ ꯀꯌꯥꯝ ꯊꯨꯕ ꯊꯕꯛꯄꯨ ꯂꯩꯔꯕꯖꯥꯠꯅꯣꯅꯦ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯊꯧꯋꯦ ꯋꯥꯅꯤ ꯇꯥꯗ ꯑꯗꯨꯅꯕꯨ ꯈꯔ ꯐꯔꯤꯌꯦ ꯕꯣꯝ ꯃꯈꯣꯟꯗꯒꯤ ꯍꯦꯟꯅ ꯍꯧꯕ ꯒꯥꯔꯤ ꯃꯈꯣꯟꯗꯁꯨ ꯌꯥꯎꯔꯤꯌꯦ ꯑꯩꯗꯤ ꯂꯝꯕꯤ ꯃꯌꯥꯗꯒ ꯂꯩꯔꯨꯔꯦ ꯅꯣꯡꯃꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯒꯦꯁꯦ ꯁꯨꯡꯐꯪ ꯐꯪꯈꯤꯗ꯭ꯔꯕꯅꯤꯗꯣ ꯍꯣꯏꯅꯦ ꯑꯗꯨꯅ ꯑꯣꯏꯇꯥꯔꯦ ꯏꯇꯥꯎꯁꯤ ꯀꯨꯏꯔꯒ ꯁꯨꯝ ꯄꯤꯛꯁꯜꯂꯛꯑꯦꯅ ꯈꯜꯂꯦ ꯃꯥꯅꯤ ꯃꯥꯅꯤ ꯏꯇꯥꯎ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯐꯔꯝꯕ ꯁꯥꯗꯣ ꯏꯇꯥꯎꯁꯨ ꯈꯪꯉꯨꯅꯤꯗ ꯃꯔꯩ ꯃꯔꯤꯒ ꯇꯥꯔꯗꯅ ꯄꯥꯝꯕꯣꯝꯒꯁꯨ ꯁꯨꯛ ꯆꯥꯎꯔꯗꯅ ꯏꯇꯥꯎ ꯅꯪ ꯈꯪꯉꯝꯒꯅꯤꯗ ꯀꯔꯤ ꯈꯪꯗꯣꯏꯅꯤ ꯃꯇꯝ ꯑꯃꯗ ꯏꯇꯥꯎꯁꯤ ꯃꯌꯥꯝꯅ ꯁꯦꯟꯗ꯭ꯔꯥꯡ ꯁꯐꯥ ꯂꯩꯅ ꯋꯥ ꯂꯥꯎꯅꯔꯤꯗꯨꯗꯤ ꯃꯨꯅꯥꯟ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯈꯤꯕꯗꯒꯤ ꯆꯥꯎꯔꯝꯃꯅꯤꯅꯦ ꯆꯥꯎꯔꯦ ꯇꯥꯗ ꯆꯥꯎꯕꯩꯕꯨ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯀꯜꯂꯕꯅꯤꯅꯦ ꯑꯣ ꯃꯄꯥꯡꯒꯜ ꯌꯥꯝ ꯐꯕ꯭ꯔꯣ ꯐꯒ꯭ꯔꯄꯣꯠꯅꯤꯗ ꯇꯥꯗꯗ ꯑꯝꯇꯪ ꯆꯞꯈꯥꯏꯍꯜꯂꯒ ꯌꯦꯡꯁꯤꯔꯣ ꯍꯦꯔꯥ ꯀꯔꯤ ꯋꯥꯅꯣꯗ ꯏꯕꯣ ꯃꯥꯒꯤ ꯈꯨꯆꯞꯇꯨ ꯁꯣꯔ ꯍꯣꯟꯕ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯋꯥꯕꯒꯤ ꯍꯥꯏꯕꯗꯣ ꯇꯥꯗꯁꯨ ꯈꯪꯍꯟꯅꯤ ꯇꯧꯅꯤꯗ ꯑꯣ ꯑꯗꯨ ꯈꯪꯕꯗꯩꯅꯦ ꯑꯩꯅ ꯏꯆꯥ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯏꯁꯦ ꯅꯣꯏꯕꯨ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯁꯤ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯗꯦꯒ ꯍꯥꯏꯗꯅ ꯌꯥꯝ ꯂꯛꯅꯈꯤꯗꯥꯏꯅꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯆꯥꯅꯤꯕ ꯀꯥꯏꯁꯤ ꯄꯦꯜꯂꯦꯗ ꯏꯇꯥꯎ ꯃꯣꯏꯒꯤ ꯃꯃꯤꯠꯇ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯁꯦ ꯀꯤꯛꯕꯣꯛꯁꯔ ꯑꯣꯏꯅ ꯎꯔꯕ ꯈꯪꯗꯦꯅꯦ ꯈꯪꯗꯦ ꯏꯇꯥꯎ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯀꯤꯡ ꯑꯣꯏꯅ ꯂꯩꯖꯔꯤ ꯍꯥꯏꯇꯥꯔꯦ ꯇꯥꯗ ꯅꯪꯁꯨ ꯅꯆꯥꯅꯨꯄꯥ ꯑꯍꯨꯝꯒ ꯄꯣꯛꯈꯤꯗꯥꯏꯅꯦ ꯀꯔꯤ ꯇꯧꯔꯤ ꯑꯝꯇ ꯍꯥꯏꯌꯨꯗꯅ ꯑꯁ ꯏꯆꯥ ꯏꯁꯨꯒꯤ ꯋꯥꯔꯤ ꯁꯥꯒꯗꯕ ꯇꯟꯕꯨ ꯇꯜꯂꯦꯗ ꯇꯥꯗ ꯅꯪꯁꯨ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄꯒꯤ ꯃꯍꯩꯒ ꯐꯪꯉꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯏꯆꯥꯅꯤꯄꯥ ꯑꯍꯟꯗꯨꯗꯤ ꯅꯨꯡꯉꯝꯃꯣ ꯑꯗꯨꯝ ꯏꯟꯈ꯭ꯔꯦ ꯌꯥꯏ ꯃꯗꯨꯅ ꯅꯨꯄꯤ ꯌꯥꯎꯗꯕꯩꯔ ꯀꯩꯅꯣ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯕꯤ ꯍꯥꯏꯕ꯭ꯔꯥ ꯃꯗꯨ ꯑꯣꯟꯈ꯭ꯔꯦꯗꯅ ꯑꯗꯨꯃꯗꯤ ꯇꯥꯗ ꯆꯞ ꯆꯥ ꯂꯧꯔꯦꯅꯦ ꯑꯇꯣꯝꯕꯗꯨꯅ ꯀꯩꯗꯧꯔꯤ ꯇꯥꯗ ꯑꯇꯣꯝꯕꯗꯨꯝꯗꯤ ꯐꯩ ꯃꯥꯅ ꯊꯥꯛꯑꯒ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯆꯥꯔꯤꯃꯤꯅꯦ ꯏꯕꯣ ꯑꯗꯨꯃꯗꯤ ꯌꯥꯝ ꯐꯕ꯭ꯔꯥ ꯇꯥꯗ ꯐꯩ ꯇꯥꯗꯗꯤ ꯂꯥꯏꯕꯛ ꯐꯩꯕꯣ ꯀꯔꯤ ꯊꯕꯛ ꯐꯪꯍꯧꯔꯒꯦ ꯃꯥꯕꯨ ꯊꯕꯛ ꯇꯧꯕ ꯅꯠꯇꯦꯗ ꯃꯃꯤꯠ ꯃꯅꯥ ꯌꯥꯝ ꯁꯤꯡꯉꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯩ ꯃꯥꯡꯗꯦ ꯔꯒꯥꯎ ꯊꯥꯏ ꯇꯣꯡꯉꯤ ꯌꯦꯟ ꯀꯥꯎꯅꯔꯁꯨ ꯁꯦꯜ ꯐꯪꯕ ꯏꯊꯣꯛꯅ ꯍꯩꯁꯤꯡꯈ꯭ꯔꯕ ꯏꯆꯥꯅꯤꯗ ꯃꯥꯅ ꯈꯔꯒ ꯄꯨꯁꯜꯂꯒ ꯆꯥꯔꯤꯌꯦ ꯑꯣ ꯃꯥ ꯌꯥꯝ ꯀꯥꯟꯅꯕ ꯃꯍꯩ ꯑꯃ ꯄꯥꯏꯔꯤꯕ ꯑꯣꯏꯔꯦ ꯇꯥꯗꯥ ꯂꯧ ꯏꯪꯈꯣꯜꯒ ꯌꯣꯟꯕꯒ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎꯀꯣ ꯇꯥꯗꯥ ꯁꯦꯟ ꯄꯥꯏꯕꯩꯁꯤ ꯌꯥꯗꯦꯅꯦ ꯂꯩꯁꯤꯟꯒꯗꯧꯒꯤꯒ ꯂꯦꯞꯁꯤꯟꯒꯗꯧꯒꯤꯒ ꯌꯥꯗꯦꯕ ꯀꯩꯗꯧꯔꯨꯅꯤ ꯁꯦꯔꯅ ꯁꯨꯝ ꯂꯩꯕꯁꯤꯗꯤ ꯃꯆꯥ ꯄꯣꯛꯇꯦ ꯄꯣꯠ ꯆꯩ ꯂꯦꯞꯁꯜꯍꯧꯕꯁꯤꯅ ꯀꯥꯟꯅꯕ ꯍꯦꯜꯂꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯏꯇꯥꯎ ꯁꯦꯟ ꯈꯤꯇ ꯄꯨꯒꯦ ꯀꯔꯤ ꯏꯇꯥꯎ ꯑꯩ ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨꯀꯣ ꯇꯥꯗ ꯃꯁꯤ ꯃꯤꯅ ꯍꯥꯏꯅꯕꯕꯨ ꯅꯝꯕꯔ 2 ꯐꯥꯎ ꯈꯥꯏꯗꯅ ꯍꯣꯠꯅꯩ ꯍꯥꯏꯔꯤꯅꯦ ꯇꯧꯅꯤꯕꯣ ꯑꯃꯨꯛ ꯆꯥꯗꯨꯅ ꯃꯔꯤꯔꯛꯀ ꯊꯣꯛꯅ ꯐꯥꯏꯔꯝꯒꯅꯤꯕꯣ ꯏꯆꯟ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯅꯠꯇꯅ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯃꯥꯏ ꯍꯥꯏꯔꯝꯃꯒ ꯅꯥꯟꯊꯣꯛꯑ ꯆꯦꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯁꯦꯡꯕꯅꯤ ꯏꯆꯟ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯑꯩꯗꯤ ꯅꯪꯁꯦ ꯉꯁꯤꯃꯛ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯄꯨꯅꯤꯡꯉꯕꯅꯤ ꯉꯥꯏꯈꯣꯏ ꯅꯪꯁꯨ ꯇꯥꯈꯤꯅꯨ ꯏꯈꯠꯂꯗꯅ ꯇꯥꯃꯣꯒ ꯏꯅꯝꯃꯒꯅꯗꯤ ꯑꯩꯁꯦ ꯗꯣꯛꯇꯔ ꯇꯝꯍꯟꯅꯤꯡꯕ ꯑꯗꯨꯗ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯈꯨꯍꯩꯇꯁꯤꯗꯅꯦ ꯑꯣꯏꯔꯔꯣꯏꯗꯤ ꯈꯟꯕ ꯑꯁ ꯈꯪꯗꯦꯗ
ꯗꯥ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯕ ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯦꯕ ꯃꯃꯧ ꯎꯅꯤꯡꯉꯦꯗ ꯍꯥꯏ ꯂꯩꯔꯦꯕ ꯌꯥꯔꯒꯗꯤ ꯉꯁꯤꯃꯛ ꯆꯦꯜꯂꯁꯤꯕ ꯉꯁꯤꯃꯛꯇꯤ ꯆꯦꯟꯈꯤꯔꯣꯏꯁꯦ ꯑꯩꯁꯨ ꯈꯤꯇꯪ ꯈꯜꯂꯛꯈꯤꯒꯦꯕ ꯑꯁ ꯌꯥꯝ ꯈꯜꯂꯨꯅꯨꯕ ꯏꯆꯟ ꯌꯨꯝꯗꯅꯦ ꯅꯪꯅ ꯀꯔꯤꯝꯇ ꯁꯨꯒꯗꯕ ꯅꯠꯇꯦꯕ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯁꯨ ꯊꯝꯅꯦꯕ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯁꯦꯟ ꯃꯁꯤꯡ ꯊꯤꯔꯒ ꯊꯝꯖꯤꯟꯕ ꯍꯩꯕ ꯑꯗꯨ ꯈꯛꯇꯅꯤ ꯂꯧꯕꯨꯛꯀꯤ ꯄꯇꯥꯁꯨ ꯌꯥꯝꯃꯟꯗꯅ ꯃꯥꯡꯕꯒ ꯌꯥꯎꯔꯛꯄꯣꯠꯅꯤꯗ ꯍꯣꯏꯕ ꯑꯗꯣ ꯗꯥ ꯄꯥꯏꯈꯣꯝꯕꯁꯨ ꯊꯕꯛ ꯑꯝꯇꯗꯤ ꯇꯧꯍꯧꯈꯣꯕ ꯑꯁ ꯊꯕꯛꯀꯤ ꯋꯥꯕꯨ ꯅꯍꯥꯟꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯞꯄꯜꯂꯒꯦꯅ ꯍꯥꯏꯕꯅꯤ ꯑꯩꯅ ꯈꯔ ꯆꯥꯎꯕ ꯄꯣꯁ ꯄꯥꯝꯕꯒꯤꯅꯦ ꯁꯨꯝ ꯉꯥꯏꯔ ꯂꯩꯕꯅꯤ ꯑꯁ ꯑꯩꯈꯣꯏ MLAꯅꯒꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯈꯟꯖꯈ꯭ꯔꯕ ꯃꯥꯒꯤ ꯕꯣꯠꯇꯅꯦ ꯀꯔꯣꯔ 2ꯅꯤ ꯄꯥꯡꯉꯤꯁꯦ ꯑꯁ ꯌꯥꯝꯃꯤꯍꯦ ꯑꯗꯣ ꯊꯕꯛ ꯑꯝꯇꯗꯤ ꯇꯧꯍꯧꯕꯅ ꯐꯩꯗꯅ ꯊꯕꯛꯄꯨꯗꯤ ꯍꯟꯇꯛ ꯍꯥꯏꯗꯣꯛꯄꯗ ꯑꯃꯕꯨꯗꯤ ꯁꯣꯏ ꯌꯥꯎꯔꯛꯑꯅꯤ ꯑꯦꯁꯥꯏꯒ ꯑꯣꯏꯕꯗꯣ ꯁꯨꯝ ꯇꯜꯂꯦꯅ ꯈꯜꯂꯝꯕꯅꯤꯗ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯏꯁꯥꯏꯅꯦ ꯑꯗꯨꯗꯤ ꯌꯥꯍꯧꯕ ꯌꯥꯏꯅ ꯑꯗꯨꯕꯨꯗꯤ ꯈꯜꯂꯦꯅ ꯉꯍꯥꯟ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯐꯣꯟꯗ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤꯗ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯈꯔ ꯆꯥꯎꯕ ꯄꯥꯝꯕꯒꯤ ꯉꯥꯏꯔ ꯂꯩꯕꯅꯤ ꯍꯣ ꯌꯥꯝ ꯆꯥꯎꯕꯒ ꯊꯤꯔꯨꯔꯅꯨ ꯍꯟꯗꯛꯇꯤꯅꯦ ꯑꯃꯗꯨꯗ ꯑꯗꯨꯝ ꯇꯥꯍꯧꯔꯣ ꯍꯣꯏꯗ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯦꯁꯣꯒꯤ ꯄꯣꯁꯇꯨꯁꯨ ꯍꯟꯇꯛ ꯍꯥꯏꯗꯣꯔꯛꯄꯗ ꯁꯣꯏꯗꯅ ꯌꯥꯎꯔꯅꯤꯗꯤ ꯍꯥꯏ ꯀꯔꯝꯕꯅ ꯐꯗꯣꯏꯅꯣꯗꯣ ꯑꯃ ꯇꯥꯟꯅꯔꯒ ꯑꯣꯏꯕ ꯑꯗꯨꯅꯤ ꯑꯦꯁꯣꯗꯨꯁꯨ ꯌꯥꯏꯅꯦ ꯍꯣꯏꯕ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯍꯥꯏꯗꯣꯛꯄ ꯀꯥꯟꯗꯅꯦ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯑꯣꯏꯔ ꯂꯣꯏꯔꯦ ꯑꯁ ꯗꯥ ꯄꯥꯏꯈꯣꯝꯕ ꯅꯪꯁꯦ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦꯕ ꯁꯦ ꯕꯦꯝꯃ ꯆꯥꯁꯦ ꯊꯛꯇꯣꯛꯑꯣ ꯑꯗꯨꯒ ꯑꯃꯨꯛ ꯇꯧꯔꯣꯀꯣ ꯍꯣꯏ ꯃꯥ ꯏꯕꯨꯡꯉꯣ ꯁꯦ ꯅꯪꯁꯨ ꯊꯛꯑꯣ ꯕꯦꯝꯃ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯍꯥꯏꯕꯁꯤ ꯁꯨꯛ ꯌꯥꯝꯃꯛ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ ꯏꯃꯥ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯇꯣꯛꯊꯣꯛꯒꯦꯀꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯍꯩꯌꯨꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯍꯣꯏꯅꯦ ꯍꯩꯌꯨ ꯌꯥꯗꯕ ꯍꯥꯏꯕꯁꯤꯁꯨ ꯑꯔꯨꯕ ꯑꯃꯅꯤꯅꯦ ꯅꯪꯗꯤ ꯍꯩꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯄꯥꯒꯤ ꯄ꯭ꯂꯥꯏ ꯐꯦꯛꯇꯔꯤꯗꯔ ꯆꯦꯛꯀꯣꯟꯗꯨꯗꯔ ꯅꯪꯅꯅꯦ ꯑꯄꯥꯝꯕ ꯑꯃ ꯍꯦꯛ ꯈꯜꯂꯒ ꯂꯩꯔꯣꯀꯣ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯇꯥꯃꯣ ꯂꯩꯗꯣꯏ ꯑꯣꯏꯔꯗꯤ ꯌꯥꯝ ꯊꯨꯅ ꯂꯩꯔꯣ ꯌꯨꯝꯁꯤꯗ ꯏꯃꯥꯟꯅꯕꯤꯒ ꯑꯝꯇ ꯉꯝꯗ꯭ꯔꯦꯕ ꯀꯔꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯍꯩꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯋꯥꯅ ꯃꯩꯆꯥꯛ ꯈꯥꯡꯉꯤꯕꯁꯦ ꯅꯣꯏꯅ ꯈꯪꯕꯤꯕ꯭ꯔꯕ ꯏꯆꯥꯗꯤ ꯃꯩꯆꯥꯛ ꯌꯥꯝꯅ ꯈꯥꯡꯉꯤꯖꯥ ꯑꯣꯏꯔꯦ ꯉꯥꯏꯈꯣ ꯏꯃꯥꯗ ꯑꯝꯇ ꯍꯥꯏꯌꯣ ꯏꯆꯥꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄ ꯉꯝꯃꯤꯕ ꯅꯨꯄꯤꯗꯨꯕు ꯀꯅꯥꯅꯣ ꯍꯥꯏꯕ ꯁꯤ ꯏꯃꯥꯗ ꯑꯝꯇ ꯍꯥꯏꯌꯣ ꯍꯥꯏꯕ ꯌꯥꯅꯤꯗ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯍꯥꯏꯅꯖꯒꯦ ꯌꯥꯗ꯭ꯔꯀꯥꯟꯗ ꯏꯃꯥ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤꯌꯣꯕ ꯇꯥꯃꯣꯅ ꯈꯜꯂꯤ ꯏꯃꯥꯟꯅꯕꯤꯗꯣ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯃꯤ ꯀꯣꯏꯅꯕ ꯂꯩꯔꯕ ꯉꯥꯛꯇꯅꯦꯕ ꯍꯦꯔꯥ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯄꯥꯝꯃꯗꯤ ꯄꯥꯝꯃꯦ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯉꯝꯅꯕ ꯂꯧꯅꯩ ꯍꯥꯏꯁꯤꯅꯦ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯛꯀꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯌꯥꯔꯦ ꯆꯥꯒ ꯑꯃꯨꯛ ꯊꯣꯏ ꯍꯩꯃꯥ ꯌꯥꯔꯦ ꯆꯠꯂꯦ ꯏꯕꯨꯡꯉꯣ ꯆꯥꯗꯤ ꯊꯛꯈꯣꯅꯦ ꯇꯥꯃꯣ! ꯅꯪꯕꯣ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯑꯩꯕꯣ ꯕꯦꯝꯃ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯌꯥꯗꯕꯅꯤꯀꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ ꯍꯣꯏ ꯏꯃꯥ ꯏꯇꯥꯎ ꯍꯣꯏ ꯌꯨꯝꯁꯤꯕꯨ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯕ ꯎꯗꯦꯗ ꯏꯇꯥꯎ ꯍꯣ ꯏꯇꯥꯎ ꯍꯩꯃꯥ ꯏꯇꯥꯎ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯏꯇꯥꯎ ꯁꯦ ꯃꯈꯥꯗ ꯍꯥꯡꯆꯤꯠ ꯂꯥꯡꯁꯤ ꯌꯥꯏ ꯏꯇꯥꯎ ꯁꯦ ꯍꯪꯆꯤꯠ ꯐꯝꯃꯨ ꯁꯤꯗ. ꯂꯥꯡꯁꯤ
ꯏꯇꯥꯎꯅ ꯂꯥꯎꯊꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯔꯦ ꯏꯇꯥꯎ ꯏꯇꯥꯎ ꯎꯅꯗꯕ ꯀꯨꯏꯔꯦꯅ ꯁꯨꯝ ꯀꯣꯊꯣꯔꯛꯄꯅꯤꯗ ꯉꯁꯤꯗꯤ ꯏꯇꯥꯎ ꯂꯥꯛꯄꯒꯤ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯁꯤ ꯌꯥꯏ 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 ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯌꯦꯜꯂ ꯉꯥꯅꯨꯔ ꯑꯃ ꯍꯦꯛꯇ ꯆꯥꯁꯤ ꯏꯇꯥꯎ ꯏꯇꯥꯎ ꯁꯥ ꯉꯥ ꯆꯥꯕꯩ ꯋꯥꯗꯤ ꯍꯧꯗꯣꯔꯛꯑꯅꯨ ꯑꯦ ꯀꯔꯤ ꯇꯧꯔꯒꯦꯅꯣ ꯏꯇꯥꯎ ꯑꯍꯟ ꯑꯣꯏꯕꯩꯔ ꯀꯩꯅꯣ ꯌꯥꯒꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯏꯇꯥꯎꯅ ꯊꯨꯅ ꯏꯇꯥꯎ ꯅꯪꯒꯤ ꯌꯥꯁꯤ ꯌꯥꯔꯝꯈꯤꯗ꯭ꯔꯦꯗ ꯅꯠꯇꯦ ꯊꯥ 2 ꯑꯍꯨꯝꯗ ꯉꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯗ ꯏꯇꯥꯎꯅ ꯉꯥꯅꯨ ꯃꯈꯣꯡꯒ ꯆꯤꯛꯈꯤꯕꯗꯨꯕꯣ ꯏꯇꯥꯎ ꯃꯗꯨꯏ ꯉꯥꯅꯨꯗꯣ ꯏꯇꯥꯎꯅ ꯄꯤꯖꯅꯤꯡꯗꯅ ꯄꯤꯖꯕ ꯃꯥꯜꯂꯤꯗ ꯀꯅꯥꯅ ꯌꯥꯁꯤ ꯑꯃꯅꯤꯗ ꯅꯣꯝꯕꯣꯏꯗꯤ ꯐꯩ ꯌꯥ 30 ꯅꯤꯐꯨꯁꯤ ꯊꯣꯡ ꯍꯦꯛꯇ ꯅꯣꯝꯃꯤ ꯑꯁ ꯏꯔꯟꯁꯨ ꯇꯤꯡꯕ ꯏꯔꯥꯟꯁꯨ ꯇꯥꯔꯣ ꯄꯥꯕꯣ 이봉아 ꯅꯪ ꯈꯨꯔꯥꯁꯤ ꯂꯥꯛꯏꯅꯦ ꯑꯩꯁꯨ ꯎꯏꯗ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡ ꯁꯦꯟ ꯈꯤꯇ ꯄꯤꯔꯣ ꯍꯩ ꯏꯄꯥꯗꯤ ꯁꯦꯜꯁꯤ ꯀꯤꯝꯇ ꯂꯩꯇꯦꯅꯦ ꯄꯥꯈꯣꯝꯕ ꯑꯩꯅ ꯑꯣꯏꯔꯣꯏ ꯍꯥꯏꯗꯣꯏꯅꯤ ꯄꯥꯕꯨꯡ ꯄꯥꯕꯨꯡꯒꯤ ꯂꯩꯇ꯭ꯔꯁꯨ ꯄꯥꯕꯨꯡꯒꯤ ꯐ꯭ꯔꯦꯟꯁꯤꯗ ꯍꯪꯕꯗꯤ ꯌꯥꯏꯗꯅ ꯏꯇꯥꯎ 이따ꯕꯨ ꯁꯦꯟꯒ ꯌꯥꯎꯔꯤꯕ꯭ꯔꯣ ꯏꯇꯥꯎ ꯍꯣꯏꯗꯤ ꯂꯨꯄꯥ ꯑꯃꯐꯥꯎ ꯌꯥꯎꯔꯛꯇꯦꯅꯦ 이봉아 ꯅꯪ ꯈꯨꯔꯥꯁꯨ ꯌꯥꯎꯗ꯭ꯔ ꯃꯥꯅꯦꯅꯦ ꯍꯣꯏ ꯀꯔꯝꯕ ꯃꯤꯅꯣ ꯅꯪꯕꯣ ꯃꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯂꯨꯄꯥ ꯑꯃꯕꯨ ꯌꯥꯎꯗꯅ ꯂꯥꯛꯏꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯑꯦ ꯀꯔꯤꯕꯨ ꯇꯥꯅꯣꯅꯦ ꯏꯕꯨꯡꯉꯣ ꯏꯇꯥꯎ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯏꯆꯥ ꯅꯤꯄꯥꯅ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯣ ꯏꯇꯥꯎ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯊꯣꯛꯒꯦ ꯈꯜꯂꯕꯗꯤ ꯁꯦꯟ ꯈꯔꯗ ꯑꯣꯏꯁꯨ ꯍꯥꯄꯛꯄ ꯌꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤ ꯃꯃꯥꯡꯗ ꯅꯪ ꯆꯣꯞꯄꯦ ꯅꯪꯅ ꯃꯥꯏꯗꯤ ꯏꯀꯥꯏꯗ꯭ꯔꯣ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦꯗ ꯑꯩꯕꯨ ꯀꯔꯤ ꯅꯨꯡꯒꯤ ꯂꯥꯛꯆꯔꯨꯔꯝꯅꯣꯃꯤ ꯀꯥꯟꯗꯦ ꯇꯧꯆꯠꯁꯦ ꯅꯣꯏ ꯄꯥꯕꯨꯡꯁꯦ ꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯃꯤꯒ ꯇꯤꯟꯅꯍꯟꯅꯨ ꯃꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯄꯥꯕꯨꯡ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗꯕ ꯃꯤꯒ ꯂꯣꯏꯅꯔꯗꯤꯅꯦ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯤꯀꯣ ꯅꯪꯒꯤ ꯆꯧꯈꯥꯏꯕꯤꯗꯨꯔꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯔꯤ ꯂꯩ ꯍꯥꯏꯁꯤꯅꯤ ꯄꯥꯕꯨꯡ ꯏꯇꯥꯎ ꯅꯆꯥꯅꯨꯄꯥꯅ ꯅꯨꯡꯗꯥꯡ ꯋꯥꯔꯤ ꯂꯩ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯋꯥꯔꯤ ꯂꯩꯔꯒꯦꯅꯦ ꯍꯦꯔꯥ ꯀꯩꯁꯨ ꯂꯩꯕ ꯋꯥꯔꯤ ꯅꯠꯇꯦꯗ ꯆꯞꯈꯥꯏꯕꯩ ꯋꯥꯔꯤꯅꯤ ꯀꯔꯤ ꯆꯞꯈꯥꯏꯕ ꯏꯇꯥꯎ ꯉꯁꯤꯗꯤ ꯏꯇꯥꯎꯗ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯏꯇꯥꯎꯅꯅꯦ ꯃꯁꯤꯈꯛ ꯌꯥꯔꯕ ꯏꯇꯥꯎꯅꯦ ꯅꯣꯡꯉꯥꯟꯕꯒ ꯏꯪꯅ ꯆꯤꯡꯅ ꯂꯩꯔꯗꯧꯅꯤ ꯁꯦ ꯃꯁꯤ ꯂꯨꯄꯥ 10ꯁꯦ ꯄꯥꯏꯁꯜꯂꯨ ꯀꯔꯤꯅꯣꯗ ꯑꯩꯕꯨ ꯏꯇꯥꯎꯗ ꯂꯨꯄꯥ 10 ꯅꯤꯈ꯭ꯔꯕꯣ ꯅꯤꯗꯤꯌꯦ ꯂꯨꯄꯥ 10ꯁꯦ ꯄꯥꯏꯁꯜꯂꯣ ꯌꯥꯔꯦ ꯌꯥꯔꯦ ꯁꯦ ꯄꯥꯏꯁꯜꯂꯨ ꯏꯇꯥꯎ ꯃꯗꯨꯒꯤ ꯂꯨꯄꯥ 10ꯗꯨꯅꯅꯦ ꯏꯇꯥꯎꯒꯤ ꯄꯨꯟꯁꯤꯗꯣ ꯏꯪꯅ ꯆꯪꯅ ꯂꯩꯔꯗꯧꯅꯤ ꯁꯤꯒꯤ ꯂꯨꯄꯥ 10 ꯁꯤꯅꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯗꯧꯔꯤꯃꯣ ꯏꯇꯥꯎ ꯃꯗꯨꯒꯤ ꯂꯨꯄꯥ 10ꯗꯨꯅꯅꯦ ꯎꯆꯤꯒꯤꯗ ꯂꯨꯄꯥ 10 ꯄꯤꯕ ꯑꯃ ꯂꯩꯔꯣ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯒꯤ ꯆꯥꯛꯇ ꯈꯔ ꯍꯦꯛꯇ ꯍꯥꯞꯆꯜꯂꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯒꯤꯅꯦ ꯏꯇꯥꯎ ꯄꯨꯛꯏꯪ ꯏꯪꯒꯗꯕꯅꯤ ꯃꯁꯤ ꯃꯉꯥꯏꯔꯦ ꯏꯇꯥꯎꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯨ ꯑꯩ ꯆꯠꯂꯦ ꯏꯇꯥꯎ ꯆꯥꯛ ꯐꯠꯇꯕ ꯄꯣꯛꯎꯕꯒꯤ ꯑꯩ ꯉꯁꯤꯗꯤ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯍꯧꯔꯕꯀꯣ ꯍꯦꯔꯥ ꯑꯩꯁꯤ ꯑꯗꯨꯛ ꯈꯛꯅ ꯁꯣꯟꯕ ꯃꯤ ꯅꯠꯇꯦꯗ ꯍꯟꯗꯛꯇꯤ ꯊꯤꯟꯗꯠꯅꯔꯒꯦ ꯈꯪꯒꯅꯤ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ ꯃꯥꯅ ꯀꯌꯥꯝ ꯀꯟꯗꯧꯔꯤꯕ
ꯗꯥꯕꯨꯡꯆꯥ ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯣ ꯍꯥꯏꯕꯗꯒꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯥꯎ ꯌꯥꯗꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪꯕꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄꯥꯟ ꯏꯔꯣꯝꯕ ꯆꯥꯔꯛꯑꯦ ꯗꯥꯕꯨꯡꯆꯥ ꯑꯩꯈꯣꯏꯒꯤꯗꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯦ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯀꯩꯅꯣ ꯅꯪꯅ ꯐꯣꯟꯗ ꯍꯥꯏꯔꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯗꯨꯕ ꯏꯆꯟꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯅ ꯐꯣꯟ ꯇꯧꯕꯗꯁꯨ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯇꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯔꯝꯃꯣꯏꯗ ꯃꯥ ꯁꯨꯝ ꯊꯕꯛ ꯈꯔ ꯆꯤꯜꯂꯝꯗꯧ ꯃꯥꯜꯂꯦ ꯇꯝꯐꯥ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯦ ꯈꯟꯒꯅꯨ ꯑꯩꯗꯤ ꯑꯁꯦꯡꯕ ꯊꯃꯣꯏꯇꯕꯨ ꯉꯥꯎꯖꯔꯨꯕ ꯃꯤꯁꯛꯅꯤ ꯍꯥꯏꯌꯣ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯀꯩ ꯂꯩꯒꯦꯕ ꯗꯥꯕꯨꯡꯆꯥ ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯁꯦꯡꯕꯗꯨ ꯈꯛꯇꯪ ꯈꯪꯅꯤꯡꯕꯒꯤ ꯋꯥꯅꯤ ꯗꯥꯕꯨꯡꯆꯥ ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣꯗ ꯍꯧꯖꯤꯛ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯒ ꯃꯥꯅꯕꯨ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯔꯗꯤ ꯑꯩꯒꯤꯁꯨ ꯄꯨꯝꯅꯃꯛ ꯑꯄꯦꯟꯕ ꯑꯣꯏꯒꯅꯤ ꯗꯥꯕꯨꯡꯆꯥ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯗ ꯅꯨꯄꯤꯕꯨ ꯃꯊꯟꯗꯔꯣ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯃꯥ ꯂꯨꯍꯣꯡꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯝꯐꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯍꯦꯟꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯈꯛ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯐꯔꯦ ꯇꯝꯐꯥ ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯑꯩ ꯃꯥꯕꯨ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕ ꯄꯥꯝꯃꯤ ꯇꯟꯖꯥ ꯐꯪꯉꯗꯤ ꯅꯪꯅ ꯃꯥꯕꯨ ꯎꯅꯅꯕ ꯑꯝꯇ ꯁꯤꯟꯕꯤꯒꯦꯔꯥ ꯍꯣꯏ ꯑꯩ ꯃꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒ ꯁꯤꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯄꯥꯏꯈꯣꯝꯕ ꯅꯪꯗꯤ ꯉꯍꯥꯟ ꯅꯊꯟꯗꯒ ꯗꯦꯠ ꯆꯠꯈꯥꯏ ꯃꯥꯅꯦꯅꯦ ꯑꯩꯒ ꯑꯝꯇꯪ ꯆꯠꯃꯤꯟꯅꯁꯤꯕꯨ ꯆꯧ ꯍꯧꯔꯝꯗꯦꯕ ꯑꯣ ꯏꯌꯥꯝꯕꯒꯤ ꯁꯖꯠꯇꯣ ꯑꯩ ꯃꯨꯟꯅ ꯈꯪꯉꯦ ꯑꯗꯨꯅꯅꯦ ꯍꯧꯅꯤꯡꯗ꯭ꯔꯕ ꯍꯦꯔꯥ ꯂꯝꯍꯥꯡꯗ ꯁꯥꯠꯄ ꯂꯩꯗꯕꯨ ꯄꯠ ꯍꯦꯛꯇ ꯊꯠꯄ ꯋꯥꯅꯤ ꯃꯤꯒꯤ ꯍꯤꯡꯒꯣꯜꯗ ꯁꯥꯠꯄ ꯂꯩꯒꯥꯗꯤ ꯅꯌꯥꯝꯕ ꯃꯤꯌꯦꯡ ꯀꯥꯔꯟ ꯇꯥꯗꯦꯀꯣ ꯇꯧꯁꯤꯟꯅꯩꯁꯤ ꯌꯦꯡꯉꯨ ꯆꯨꯝꯃꯤꯅꯦ ꯅꯪꯒꯤ ꯅꯤꯁꯥ ꯆꯥꯐꯝ ꯊꯣꯛꯄ ꯀꯣꯛꯆꯥ ꯂꯩꯒꯤꯗ ꯍꯥꯏꯗꯤ ꯃꯅꯨꯡ ꯍꯨꯟꯅ ꯎꯒꯜꯂꯗꯅ ꯄꯥꯏꯈꯣꯝꯕ ꯅꯪꯅ ꯉꯥꯟ ꯎꯅꯔꯛꯏꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤ ꯇꯧꯔꯛꯀꯦꯕ ꯑꯁ ꯀꯣꯒꯤ ꯋꯥꯔꯤꯅꯗ ꯁꯥꯔꯝꯃꯤꯁꯦ ꯏꯌꯥꯝꯕ ꯁꯣꯝꯗꯅꯅꯦ ꯂꯨꯄꯥ ꯑꯝꯇ ꯅꯞꯇꯕ ꯋꯥꯅꯤ ꯏꯌꯥꯝꯕ ꯒꯥꯔꯤ ꯃꯆꯥ ꯍꯨꯔꯥꯟꯕꯒꯤ ꯁꯦꯜꯁꯤꯅꯗꯤ ꯁꯤꯖꯤꯟꯅꯕ ꯀꯣꯟꯅꯗꯦꯗ ꯅꯣꯏ ꯁꯥꯏ ꯏꯃꯨꯡꯗꯨꯕꯨ ꯐꯠꯇꯕ ꯏꯃꯨꯡꯂꯅꯦ ꯀꯗꯥꯏꯗꯩ ꯋꯥꯅꯣꯗ ꯃꯕꯨꯡꯒꯗꯣ ꯑꯦꯁꯥꯏꯅꯦ ꯃꯕꯨꯡꯗꯣ ꯑꯦꯁꯥꯏ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯇ꯭ꯔꯛ ꯆꯥꯕꯒꯤ ꯐꯥꯔꯁꯨ ꯑꯩꯈꯣꯏꯕꯨ ꯂꯧꯊꯣꯛꯍꯟꯕ ꯌꯥꯔꯅꯤ ꯑꯗꯨ ꯃꯣꯏ ꯃꯕꯨꯡꯗꯣ ꯃꯁꯛ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯀꯗꯥꯏꯗꯩꯅꯣꯗ ꯃꯁꯛ ꯈꯪꯗꯦꯗ ꯑꯁ ꯑꯩꯈꯣꯏ ꯁꯥꯏꯟ ꯍꯥꯏꯕꯗꯨꯗ ꯑꯦꯁꯥꯏ ꯑꯣꯏ ꯈꯪꯕ ꯋꯥꯅꯤ ꯄꯥꯏꯈꯣꯝꯕ ꯅꯌꯥꯝꯕꯗꯤ ꯅꯪꯁꯦ ꯊꯥꯒꯠꯂꯤꯅꯤꯅꯦ ꯅꯤꯁꯥꯗꯁꯨ ꯑꯦꯗꯤꯛ ꯅꯨꯄꯤꯗꯁꯨ ꯑꯦꯗꯤꯛ ꯏꯃꯥ ꯏꯄꯥ ꯑꯣꯠꯄꯁꯦ ꯄꯦꯜꯂꯦ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤꯗ ꯑꯣꯠꯄꯒꯤ ꯃꯍꯧꯁꯦ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯔꯤꯅꯦ ꯏꯌꯥꯝꯕ ꯑꯩꯅ ꯍꯟꯇꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩ ꯉꯁꯤꯃꯛ ꯆꯦꯟꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ ꯅꯪꯅꯕꯨ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯣꯏꯗꯤ ꯑꯌꯥꯝꯕ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯀꯣꯛ ꯆꯦꯟꯕꯤꯔ ꯂꯣꯏꯔꯦꯗꯅ ꯆꯦꯟꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯅꯪꯒꯤ ꯍꯥꯟꯅ ꯑꯃ ꯆꯦꯜꯂꯨꯕꯗꯨꯕꯨ ꯌꯦꯜꯂꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯀꯩꯗꯧꯕ ꯌꯦꯜꯂꯛꯇꯣꯏꯅꯣ ꯂꯧ ꯁꯪ ꯑꯃ ꯅꯠꯇ꯭ꯔꯣ ꯌꯣꯟꯈ꯭ꯔꯤꯗꯨꯕꯣ ꯍꯣꯏꯅꯦ ꯂꯧ ꯁꯪ ꯑꯃ ꯌꯣꯟꯈꯤꯀꯣ ꯑꯗꯣ ꯏꯌꯥꯝꯕꯕꯨ ꯁꯦꯜꯒ ꯌꯥꯎꯔꯤꯕ꯭ꯔꯣ ꯉꯁꯤꯃꯛ ꯆꯦꯜꯂꯁꯦꯕ ꯑꯩ ꯅꯨꯄꯤ ꯊꯤꯅꯤꯡꯕꯅ ꯉꯥꯎꯔꯦ ꯍꯥꯏꯕ ꯁꯦꯟꯗꯤ ꯌꯥꯎꯗꯦ ꯍꯩ ꯁꯦꯟ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯅꯣꯗ ꯏꯌꯥꯝꯕ ꯍꯦ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯁꯤ ꯀꯩ ꯊꯕꯛ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯅꯣ ꯍꯣꯏ ꯆꯪꯁꯤꯜꯂꯣ ꯃꯨꯟꯅ ꯇꯥꯎ
ꯅꯣꯏ ꯍꯥꯏꯗꯣ ꯋꯥꯈꯜ ꯇꯥꯅꯤꯀꯣ ꯑꯩꯅꯅꯦ ꯂꯤꯗꯔꯅꯤꯀꯣ ꯑꯩꯅ ꯂꯤꯗꯔꯅꯦ ꯍꯥꯏꯕꯁꯦ ꯅꯣꯏ ꯀꯥꯎꯒꯅꯨ ꯂꯥꯛ ꯂꯥꯛ ꯆꯠꯁꯤꯂꯣ ꯍꯣꯏ ꯍꯣꯔꯦꯟꯅꯦ ꯃꯥꯜꯍꯜꯂꯛꯀꯗꯕꯅꯤꯀꯣ 아다 가림래 마시 때 떠오르담 어이 너희 말랑가담니까 어이 가봐 소금 덕결로 어이 고모 ꯃꯌꯥꯝ ꯀꯔꯤ ꯂꯩꯔꯒꯦ ꯏꯌꯥꯝꯕ ꯏꯌꯥꯝꯕꯒꯤ ꯒꯥꯔꯤꯁꯤ ꯉꯁꯤꯗꯪꯗꯤ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯅꯠꯇꯦ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯍꯥꯏꯁꯤꯕꯣ ꯃꯤꯁꯟ ꯑꯃ ꯆꯠꯇ ꯌꯥꯗꯕ ꯀꯔꯤ ꯃꯤꯁꯟꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣꯏ ꯍꯧꯖꯤꯛ ꯃꯗꯨ ꯍꯪꯕꯒꯤ ꯃꯇꯝꯂꯣ ꯑꯔꯦꯝꯕꯗ ꯁꯜꯂꯛꯀꯅꯤꯀꯣ ꯍꯩ ꯅꯥꯎꯁꯥ ꯑꯝꯇ ꯇꯞꯊꯈꯣ ꯑꯩꯈꯣꯏ ꯏ ꯃꯁꯦꯟꯅꯤ ꯈꯨꯠ ꯊꯥꯅꯕ ꯌꯥꯗꯦ ꯏꯌꯥꯝꯕ ꯐꯖꯅ ꯍꯥꯏꯔꯤꯀꯥꯟꯁꯤꯗ ꯒꯥꯔꯤ ꯁꯣꯗꯨ ꯁꯤꯟꯅꯕꯤꯔꯛꯄꯅ ꯐꯔꯣꯏꯗ꯭ꯔꯥ ꯑꯩꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯈꯪꯗꯅ ꯊꯕꯛ ꯆꯠꯄ ꯃꯤꯅꯤ ꯅꯈꯣꯏ ꯑꯩꯒꯤ ꯒꯥꯔꯤꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃ ꯌꯦꯡꯕꯤꯔꯣ ꯅꯣꯏ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯗꯨꯗꯤ ꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯥꯅꯔꯛꯄ ꯇꯥꯕꯅꯤ ꯍꯣꯏ ꯀꯩꯅꯣ ꯅꯣꯏꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯗꯨꯗꯤ ꯁꯜꯂꯛꯑꯒꯦ ꯍꯣꯏ ꯏꯅꯥꯎꯁꯥ ꯃꯗꯨ ꯌꯥꯗꯦ ꯍꯥꯏꯔꯦꯗꯅ ꯑꯩꯈꯣꯏ ꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯏꯌꯥꯝꯕ ꯐꯖꯅ ꯍꯥꯏꯔꯤꯀꯥꯟꯁꯤꯗ ꯒꯥꯔꯤꯗꯨ ꯄꯤꯕꯤꯔꯛꯄꯅ ꯐꯔꯣꯏꯗ꯭ꯔꯥ ꯑꯩꯒꯤ ꯒꯥꯔꯤꯁꯤ ꯌꯥꯔꯔꯣꯏ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯨ ꯍꯥꯏꯔꯦꯗꯅ ꯅꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯏ ꯃꯁꯦꯟ ꯑꯣꯏꯔꯕꯁꯨ ꯈꯨꯠ ꯊꯥꯕ ꯇꯥꯔꯦꯗꯅ ꯅꯪ ꯑꯩ ꯀꯅꯥꯅꯣꯁꯨ ꯈꯪꯕ꯭ꯔꯥ 이양반, ꯑꯩꯈꯣꯏꯅ ꯇꯧꯁꯟꯅꯕꯅꯤ 이양반. ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯄꯨꯔꯒ ꯅꯪ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯅꯝꯁꯟꯒꯅꯤ. ꯂꯥꯎ, ꯆꯠꯂꯨ, ꯆꯠꯂꯨ, ꯆꯠꯂꯨ. 이양반, ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯖꯔꯣ 이양반. ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯅꯪ ꯇꯨꯃꯤꯟꯅ ꯐꯝ ꯂꯩꯔꯗꯤ ꯅꯪꯕꯨ ꯗꯨꯀꯥꯟꯒ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯍꯥꯏꯕ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯗꯨꯀꯥꯟꯒ ꯆꯠꯂꯨꯔꯅꯨꯀꯣ 이보, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯈꯔ ꯉꯜꯂꯤꯅ ꯁꯨꯝ ꯐꯝꯃꯝꯕꯅꯦ. ꯍꯧꯖꯤꯛ ꯄꯨꯡ ꯉꯜꯂꯤꯕ꯭ꯔꯥꯅꯦ ꯄꯨꯡꯗꯤ ꯌꯧꯔꯀꯥꯟꯁꯤꯗ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ ꯆꯥꯔꯣꯏꯒꯦ ꯏꯕꯣ, ꯂꯥꯝꯗ꯭ꯔꯦ. ꯍꯩ ꯆꯥꯊꯣꯛꯑꯒ ꯆꯠꯂꯣꯗꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯕꯣ. ꯍꯣꯔꯦꯟ ꯍꯜꯂ ꯆꯥꯔꯒꯦ. ꯑꯗꯣ ꯏꯕꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ. 이보ꯛꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥꯊꯣꯛ. ꯕꯣꯕꯣꯛꯀꯤ ꯃꯨꯡꯆꯥ 이슈ꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯣ ꯕꯣꯕꯣꯛ ꯎꯏ. ꯕꯣꯕꯣꯛ ꯀꯩꯁꯨꯝꯇ ꯇꯧꯔꯣꯏꯌꯦ. 이슈ꯒꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩ ꯌꯦꯡꯈꯤꯗꯧꯔꯤꯕꯅꯦ. 이보, ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ 이보. 이보, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯍꯩ ꯍꯣꯔꯦꯟ ꯅꯪꯕꯨ ꯂꯥꯝꯃꯛꯀꯅꯤꯅꯦꯍꯦ. ꯂꯥꯝꯃꯣꯏꯌꯦ 이보. ꯆꯠꯂꯒꯦ. 몽자, ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕꯅꯦ? ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯥꯃꯣ. ꯅꯁꯥ ꯉꯝꯗ꯭ꯔꯒꯗꯤ ꯆꯠꯈ꯭ꯔꯣ. ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯑꯣ. ꯌꯥꯅꯤꯗ. ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯍꯜꯂꯒꯦ.
ꯗꯥꯕꯨꯡꯆꯥ, ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ. ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯇꯨꯡꯒꯤ ꯈꯔ ꯈꯜꯍꯧꯗꯕꯁꯨ ꯌꯥꯕ ꯅꯠꯇꯦ. ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯍꯧꯗ ꯅꯪꯁꯨ ꯃꯇꯤꯛ ꯆꯥꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯀꯃꯥꯏ ꯍꯤꯡꯃꯤꯟꯅꯒꯅꯤ? ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯇꯣꯂꯣꯞ ꯆꯥꯔꯁꯨ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯕꯤꯔꯛꯄ ꯉꯝꯗꯣꯏꯅꯣ? ꯌꯥꯔꯦ ꯏꯆꯟ, ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯅꯨ. ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯄꯨꯝꯅꯃꯛ ꯈꯪꯉꯤ. ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯅꯤ? ꯉꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤꯕꯁꯤꯡꯁꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯅꯤ ꯍꯥꯏꯕꯁꯤꯕꯨ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯉꯝꯕ꯭ꯔꯣ? ꯑꯩꯗꯤ ꯃꯤꯒꯤ ꯃꯇꯦꯡꯅ ꯍꯤꯡꯕ ꯃꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ. ꯏꯔꯣꯝꯗꯣꯝ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ. ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯏ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯍꯥꯏꯕꯁꯤꯗ ꯗꯥꯕꯨꯡꯆꯥꯅ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦꯀꯣ. ꯏꯆꯟ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯣꯏꯒꯦ. ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩ ꯂꯣꯏꯅ ꯌꯥꯔꯒꯦ. ꯑꯗꯨꯃꯥꯏꯅ ꯀꯣ ꯍꯥꯏꯔꯗꯨꯕꯨ ꯀꯣꯆꯤ ꯀꯣꯠ ꯀꯣꯠ ꯉꯥꯡꯂꯩ. ꯐꯔꯦꯁꯦ, ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯅꯪꯕꯨ ꯍꯦꯟꯖꯤꯟꯅ ꯅꯨꯡꯁꯤꯔꯨꯕꯩꯅꯤ. ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯕꯨ ꯃꯤꯔꯥꯏꯗꯨꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒ ꯈꯪꯅꯒꯦ ꯍꯥꯏꯔꯕꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯅꯁꯤ. ꯃꯤꯅꯝꯕ ꯅꯨꯡꯁꯤꯕꯗꯤ ꯑꯩꯗꯤ ꯈꯛ ꯄꯥꯝꯗꯦ. ꯀꯅꯥꯅ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯪꯅꯩ ꯍꯥꯏꯅꯣ? ꯍꯥꯏꯌꯣꯕ, ꯀꯅꯥ ꯍꯥꯏꯅꯣꯕ? ꯉꯥꯏꯈꯣ ꯏꯆꯟ, ꯃꯤꯅ ꯍꯥꯏ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯅ ꯈꯟꯕꯒꯤ ꯋꯥꯅꯤ. ꯑꯩꯗꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯋꯥꯗ ꯍꯦꯛꯇ ꯊꯥꯖꯒꯟꯕ ꯃꯤ ꯅꯠꯇꯦ. ꯌꯥꯔꯦ, ꯃꯇꯝ ꯈꯔ ꯏ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏꯁꯦ. ꯑꯩꯁꯨ ꯃꯤ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯒꯦ. ꯅꯪꯁꯨ ꯍꯣꯠꯅꯧ. ꯆꯠꯂꯁꯦ. ꯐꯔꯦꯅꯦ, ꯆꯠꯂꯁꯦ. 이찬이네. ꯍꯜꯂꯣ 이찬, ꯀꯩ ꯂꯩꯔꯒꯦ? ꯇꯝꯐꯥ, ꯅꯪ ꯗꯥꯕꯨꯡꯆꯥꯒ ꯄꯥꯎ ꯐꯥꯎꯅꯔꯕꯣ? ꯐꯥꯎꯅꯔꯦ. ꯑꯗꯣ ꯃꯥꯗꯣ ꯃꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ. ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯏꯗꯣ ꯍꯧꯅꯗꯦꯕꯣ. ꯑꯝꯇꯪꯗꯤ ꯅꯪꯁꯨ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯕꯤꯌꯣ. ꯑꯩ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯦꯁꯦ ꯍꯥꯏꯈ꯭ꯔꯕꯣ? ꯑꯗꯨꯕꯨꯗꯤ ꯗꯥꯏꯔꯦꯛ ꯍꯥꯏꯈꯤꯗꯦꯗ. ꯋꯥꯈꯜ ꯍꯣꯡꯈꯤꯕ ꯃꯥꯜꯂꯦꯅ ꯍꯥꯏꯈꯤꯕꯅꯦ. ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯒꯤꯅꯤꯗ. ꯃꯥꯗꯤ ꯃꯤꯅ ꯍꯦꯛꯇ ꯍꯥꯏꯕꯗ ꯊꯥꯖꯒꯟꯕ ꯃꯤꯁꯨ ꯅꯠꯇꯦ. ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯩ ꯎꯅꯖꯔꯒꯦ. ꯀꯣꯆꯤ ꯀꯣꯠ ꯀꯣꯠꯇꯅ ꯋꯥ ꯌꯥꯝ ꯍꯥꯏꯔꯛꯑꯦ. ꯑꯗꯨꯗꯤ ꯀꯃꯥꯏ ꯍꯥꯏꯅꯔꯒꯦꯕ? ꯑꯩꯁꯨ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯃꯦ. ꯃꯇꯝ ꯈꯔꯗꯤ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯔꯣꯏꯁꯦꯅ ꯍꯥꯏꯈ꯭ꯔꯦ. ꯑꯁ ꯈꯪꯗꯦꯗ, ꯅꯣꯏ ꯋꯥꯔꯤꯁꯤꯗꯤ. ꯑꯁꯦꯡ ꯑꯁꯦꯡꯕ ꯍꯥꯏꯅꯔꯗꯤ ꯐꯗꯧꯅꯦ. ꯑꯩꯒꯤ ꯏꯪꯒꯤꯠꯁꯤꯗ ꯃꯥꯅ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯗꯤ ꯇꯥꯖꯗ꯭ꯔꯦꯗꯅ. ꯃꯊꯟꯇ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤ. ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ. ꯑꯩ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯨꯒꯦꯕꯀꯣ. ꯍꯣꯏ. ꯍꯣꯏ, ꯊꯝꯃꯒꯦ ꯊꯝꯃꯒꯦ. ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯂꯥꯛꯇ ꯌꯥꯗꯦꯗꯅ ꯁꯒꯣꯜ ꯄꯥꯎꯒꯁꯦ ꯂꯩꯁꯤꯕꯣ? ꯑꯩꯕꯨ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯅꯣ? ꯉꯁꯤ ꯑꯩꯅ ꯅꯪ ꯀꯧꯔꯤꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯩꯅꯦ. ꯅꯪꯕꯨ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ? ꯍꯥꯏꯌꯣꯕ, ꯁꯦ ꯍꯥꯏꯌꯣ. ꯑꯩꯁꯦ ꯅꯨꯄꯥ ꯑꯃꯅ ꯐꯥꯅꯤꯅ ꯀꯣꯏꯁꯦꯟ ꯂꯩꯔꯤ. ꯑꯗꯣ ꯅꯪ ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯅꯣꯕ? ꯍꯥꯏꯌꯣꯕ, ꯅꯪ ꯀꯩ ꯋꯥꯈꯜ ꯈꯜꯂꯤꯅꯣꯕ? ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩꯁꯤꯗ ꯃꯇꯤꯛ ꯊꯣꯛꯄ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯆꯟꯕꯨ ꯐꯥꯒꯗꯕ ꯀꯅꯥꯅꯣ ꯍꯥꯏꯌꯣ, ꯑꯩ ꯊꯕꯛ ꯇꯧꯒꯦ. ꯏꯆꯟ, ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯏꯆꯟꯕꯨ ꯐꯥꯕꯤꯒꯗꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ. ꯃꯔꯝꯗꯤ ꯏꯆꯟꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯅꯕ ꯃꯁꯤꯡ ꯋꯥꯠꯇꯅ ꯂꯩ. ꯍꯣꯏ, ꯅꯪ ꯀꯅꯥꯅꯣ? ꯅꯪꯅ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣ? ꯍꯥ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯟꯗꯅꯤ, ꯑꯗꯣꯝꯗ ꯅꯠꯇꯦ. ꯏꯆꯟ, ꯅꯨꯡꯁꯤꯕꯕꯨ ꯃꯤꯅꯝꯒꯦ ꯈꯟꯒꯅꯨ. ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯅꯤ. ꯑꯩꯅ ꯅꯪꯕꯨ ꯐꯅ ꯅꯨꯡꯁꯤꯗꯨꯅꯁꯨ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯀꯩꯝꯇ ꯈꯟꯕꯤꯗ꯭ꯔꯒꯗꯤ, ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ? ꯏꯆꯟ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯅꯤ. ꯑꯩꯅ ꯅꯪꯕꯨ ꯐꯅ ꯅꯨꯡꯁꯤꯗꯨꯅꯁꯨ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯀꯩꯝꯇ ꯈꯟꯕꯤꯗ꯭ꯔꯒꯗꯤ,
ꯃꯗꯨꯗ ꯑꯩꯅ ꯊꯃꯣꯏ ꯄꯤꯛꯁꯤꯟꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯀꯠꯊꯣꯛꯄꯅꯤ ꯅꯪꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯕꯗ ꯑꯩꯅ ꯄꯦꯟꯖꯒꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯩꯒꯤꯗꯤ ꯂꯥꯏꯅ ꯎꯕꯤꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯏꯃꯥꯡꯃꯛꯇꯗ 이미치는 우라래. 이까이 ꯈꯪꯗꯕ 미기 히닥 레이테도 ꯆꯨꯝꯈ꯭ꯔꯦꯗ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗꯦ ꯍꯥꯏꯁꯦ ꯅꯁꯥ ꯈꯪꯗ꯭ꯔꯣ? ꯑꯄꯪꯕ ꯊꯃꯣꯏ ꯑꯣꯏꯔꯨꯕ ꯑꯩꯗꯤ ꯃꯤꯅ ꯍꯥꯏꯕꯗꯣ ꯀꯌꯥ ꯊꯥꯖꯔꯨꯗ꯭ꯔꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡꯁꯤꯗ ꯑꯁꯦꯡꯕꯗ ꯎꯔꯕꯅꯤ나 ꯅꯪꯅ ꯅꯅꯤꯡꯇꯝꯅ ꯆꯠꯈꯤꯕꯗ ꯑꯩꯅ ꯀꯩꯝꯇ ꯑꯌꯦꯠꯄ ꯄꯤꯔꯣꯏ. ꯍꯣꯏ ꯅꯪ ꯉꯥꯏꯈꯣ. ꯍꯣꯏ ꯏꯇꯥꯎ ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯀꯔꯤꯒꯤ ꯁꯣꯏꯕ? ꯏꯇꯥꯎ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯝꯇ ꯇꯧꯖꯔꯣꯏ. ꯀꯔꯤꯒꯤ ꯇꯧꯗꯕ? ꯍꯦ ꯏꯇꯥꯎ ꯅꯪ ꯁ꯭ꯋꯥꯏꯗ ꯂꯩ. ꯁꯤꯒꯨꯝꯕ ꯃꯤ ꯃꯆꯥ ꯃꯁꯨꯁꯤꯗꯤ ꯑꯩ ꯇꯧ. ꯅꯪ ꯉꯥꯛꯇꯪ ꯄꯣꯊꯣ. ꯅꯪ ꯀꯌꯥꯝ ꯐꯥꯎꯏ? ꯍꯥ? ꯅꯪ ꯀꯌꯥꯝ ꯐꯥꯎ ꯃꯤꯅꯣ? ꯍꯦ 미나이 마차 ꯅꯪꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯨ ꯆꯠꯅꯕ ꯅꯠꯇꯦ ꯃꯍꯥꯛꯁꯦ. 다바이콤바 ꯀꯌꯥꯝ ꯁꯣꯛꯑꯒꯦ? 이게 돌아지 않으니 이디 톡시 톡지 나 그래다 세 윰 자실러. 이제 너무나 빠르니